Wari asi chahi kharagi mamangda asengba thokhiba wari amakhakni. Wari asi taba nungainabani haiduna aingonda thokpagumna ai haina adumak pajarage. Soikiba yawargasu mayamna ngakpiyu haina khobak sangjau tara lonaduna mayamgi mafamda haijari. Aigi iming sanare kaujai chahina 39 sujare. Aigi ipuroibagi mingna thoiba kawi magina chahi 94 sure. Aikhoi anigi ichanupi amakhaksu leijare. Ichanupi asisu haujikti pungkak chaubado oire. School kabagi matamsu yoksalaki. Ichanupi asina lekaida sanaba chatpa matamda mamanavisingna painariva laidi adu pamladuna yumda halaklaba matungda aingonda ima aigisu laidi leibiyu haiduna ningai tauri. Aduda aina ibema mamadi paisa leite kona leige namanavising adugido amuk painaduna sanaminauba mama paisa leirakanda kona leibige haiduna themli adubu angangi wakhalni apamba pot adu fangdriba makai ningai tauba haibasi hauna sani adumak ningai tauduna lei masidagi aina phararoi khangladuna fina laidi ama sabire araiba fijet fikai kharana semduna sariba laidi adu ichana yamna pamba haibadumak thokle ichana haraujaba matau adu ubada aisu thamoi kharadi penjare aisu aduki matik haraujare matam kharadi laidi adu sanaduna lekaigi mamanavising adugi manakta chattaba makai laidi aduga adumak sanaduna lei adudagi aina ibema nangi laidi adu supuraga lekaigi namanavising asida utlucho makhoigi laidi siga nangi laidi aduga su sanaminaru jalu haiduna thadokhi ichanupi asina sanaba halaklaga ima moigisu asigumba laidi sabiyo haina haihawi ima nang laidi sabiyo ainasu hoi sage ta hairaga sabadi sungsa sade isana pamna sanabado ubada aigi pukningdasu asumna khanjai oh aise kayada pangkhrabano nahandagi ichana mamanavisingi manakta laidi yaudana sanaba chalibado aina saraga pipiramlabadi masu nungaina sanajagadabani asumna khanduna matam kharadi ichado nungaina adumak laidi duga sanarami aigi ichanupi asina laidi se kayagi matik pamge haibada tumba chaba laidi asiga pulap tawi magi haibabu school kaba asi khatani laidi asi magi manaktagi lamna thalamliba ase aduma mikap tholaglabasu ahing nongjaida mikap thoklaglabasu laidi asiga aduma hekta wari sanaraga leirami ai phauba mikap tholakpa matamda khangba yawi mana laidi sanaramba adu ubada asumna magi matau asi ahing nungthil khaidana sanabazi ubada aisu icha asi ngaugi batari haina pakhatladuna laidi ase langthokninglabani adubu kaplabadi amukka hanna saw hairakani khanduna langthokpa ngamdana adumak thamlibani tawbatabu aidi laidi ase ma khanghandabida langthokke haina su tawurabani adubu ima aigi laidi di haina koithi thiba aduda aina amuk lotlambadegi pothoktuna sana halabani adubu nongmadi nomaijing numitni nungthinda mamanavi singa jenakha aduda faktharaga laidi sing adu sanari aina sumna kawi nakhoi nobamet pacharidra haisa slaw haina kauraga akhoi mayam asi punna nobab chaduna leiringai jenakha adomda hui khara chensin kibani maduda ichana yamna pamna sanaba laidi adu hui aduna chenuna pukhraba male makhoina hai cha loiraga sanaba amuk changba matamdadi laidi adu leiramde haiduna kaptuna thoklai aisu phana yamna thiba yaba thirabasu laidi adu phangdrabada aina amuk asumna thembire harese huina ngasai chenduna puraga chatkhibo oiramlani adudagi hena fajaba ama ichagi amuk sabirage asumna themduna numitumadi aina themdana icha adubu them naudana laidi ama sarage haiduna imungda pusenduna achapo leiraga pijaduna themami mana laidi adubu kayagi matik nungsizage haiba matamda mamangda hoba choro lolaga laidi aduga sanai ngaihak leiraga ima aigi laidi di asumna amuk khagolai aina ibema hayeng hek nonganbaga ichagi laidi do imana soidana sabigani kanana khangba nangi laidi do amuk nongalakpaga leirambasu nongalba phawba tangdi yenglasi haiduna
ꯑꯩꯅ ꯊꯦꯝꯗꯨꯅ ꯏꯆꯥꯗꯣ ꯑꯍꯤꯡꯗꯨꯃꯁꯨ ꯊꯦꯝꯗꯨꯅ ꯇꯨꯝꯍꯜꯂꯤ꯫ ꯅꯣꯡ ꯉꯥꯜꯂꯕ ꯃꯇꯨꯡ ꯑꯩꯁꯨ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯍꯨꯏ ꯑꯃꯅ ꯂꯥꯏꯗꯤ ꯑꯃ ꯆꯦꯟꯗꯨꯅ ꯄꯨꯁꯤꯜꯂꯛꯄꯗꯨ ꯎꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯉꯔꯥꯡꯒꯤ ꯏꯆꯥꯒꯤ ꯃꯥꯡꯈꯤꯕ ꯂꯥꯏꯗꯤ ꯑꯗꯨꯔꯥ ꯍꯥꯏꯗꯨꯅ ꯍꯨꯏ ꯑꯗꯨꯕꯨ ꯁꯤ ꯍꯥꯏꯅ ꯇꯥꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯏꯆꯥꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯂꯥꯏꯗꯤ ꯑꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯇꯧꯕꯗꯕꯨ ꯂꯥꯏꯗꯤ ꯑꯗꯣ ꯃꯁꯝ ꯈꯔꯒ ꯃꯈꯨꯠ ꯅꯥꯀꯟ ꯅꯥꯝꯃ ꯑꯃꯒꯗꯤ ꯍꯨꯏ ꯑꯗꯨꯅ ꯆꯤꯛꯈꯥꯏꯈꯤꯕꯒꯤ ꯈꯔꯗꯤ ꯁꯦꯒꯥꯏꯔꯦ꯫ ꯑꯩꯁꯨ ꯑꯣꯏꯖꯔꯁꯅꯨ, ꯏꯆꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏꯗꯤ ꯑꯁꯤꯁꯨ ꯁꯥꯟꯅꯁꯅꯨ, ꯑꯩꯁꯨ ꯑꯃ ꯐꯖꯕ ꯑꯃ ꯁꯦꯝꯕꯤꯔꯒꯦ ꯈꯜꯂꯗꯨꯅ ꯍꯔꯥꯎꯖꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯗꯤ ꯁꯦꯒꯥꯏꯕ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯕꯣꯏ ꯇꯨꯝꯗꯕꯣꯏ ꯇꯧꯕ ꯑꯗꯨꯗ ꯑꯩꯁꯨ ꯍꯧꯗꯣꯛꯄꯤꯗꯔꯦ꯫ ꯃꯁꯥꯅ ꯍꯧꯒꯠꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯝꯂꯒꯦ ꯍꯥꯏꯗꯨꯅ ꯃꯪꯒꯣꯟ ꯃꯆꯤ ꯑꯗꯨꯗ ꯂꯥꯏꯗꯤ ꯑꯗꯨ ꯑꯗꯨꯃꯛ ꯊꯝꯂꯦ꯫ ꯏꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯃꯄꯥꯟꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯪꯒꯣꯟ ꯍꯦꯛ ꯊꯣꯛꯂꯛꯄꯒꯗꯤ ꯎꯔꯦ ꯂꯥꯏꯗꯤ ꯑꯗꯨ ꯂꯩꯕ꯫ ꯂꯥꯏꯗꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ "ꯃꯃꯥ, ꯑꯩꯉꯣꯟꯗ ꯅꯪ ꯍꯧꯖꯤꯛ ꯀꯧꯔꯛꯄ꯭ꯔꯥ?" ꯍꯥꯏꯔꯛꯏ꯫ ꯑꯩꯅ "ꯀꯧꯗꯦ, ꯅꯪ ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯕꯣꯏ ꯇꯨꯝꯗꯕꯣꯏ ꯇꯧꯕꯗꯨꯗ ꯃꯃꯥꯅ ꯋꯥꯔꯅꯤꯅ ꯍꯧꯗꯣꯛꯄꯤꯗꯕꯅꯦ, ꯑꯩꯗꯤ ꯅꯪ ꯀꯧꯗꯦ" ꯍꯥꯏ꯫ ꯏꯆꯥꯅꯨꯄꯤꯅ "ꯑꯣ, ꯑꯩꯗꯤ ꯃꯃꯥꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯗꯨꯗ ꯍꯧꯒꯠꯂꯛꯏꯕꯅꯤ, ꯀꯔꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ꯫ ꯐꯔꯦ ꯃꯃꯥ, ꯑꯗꯨꯗꯤ ꯑꯩꯒꯤ ꯂꯥꯏꯗꯤꯁꯨ ꯂꯩꯔꯕꯅꯤꯅ ꯑꯩ ꯁ꯭ꯀꯨꯜ ꯆꯠꯂꯒꯦ, ꯑꯗꯨꯒ ꯃꯃꯥ, ꯂꯥꯏꯗꯤꯒꯤ ꯃꯁꯝ ꯌꯥꯎꯗ꯭ꯔꯤꯕ ꯑꯁꯦ ꯍꯣꯔꯦꯟ ꯑꯩ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯒ ꯁꯥꯟꯅꯅꯕ ꯃꯃꯥꯅ ꯈꯔ ꯁꯦꯝꯖꯤꯟꯕꯤꯔꯝꯃꯨꯀꯣ." ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯏꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯁ꯭ꯀꯨꯜ ꯆꯠꯈꯤ꯫ ꯑꯩꯅ ꯃꯥꯒꯤ ꯂꯥꯏꯗꯤ ꯁꯦꯒꯥꯏꯕ ꯑꯗꯨ ꯈꯔ ꯁꯦꯝꯖꯤꯟꯕꯤꯗꯨꯅ ꯁꯥꯟꯅꯕ ꯌꯥꯅꯕꯒꯤ ꯃꯑꯣꯡꯗ ꯁꯦꯝꯖꯤꯟꯕꯤꯔꯦ꯫ ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯀꯔꯤꯅꯣ, ꯂꯥꯏꯗꯤ ꯑꯗꯨ ꯑꯍꯤꯡ ꯑꯃ ꯃꯥꯡꯉꯨꯕ ꯃꯇꯨꯡꯗꯒꯤꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯠꯇꯅ ꯇꯥꯏ꯫ ꯍꯥꯟꯅꯗꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯊꯟ ꯈꯛꯇꯅ ꯁꯥꯟꯅꯕꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯤ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝꯅ ꯇꯥꯔꯛꯄ ꯑꯗꯨꯗ ꯑꯩꯁꯨ ꯆꯤꯡꯅꯔꯗꯨꯅ ꯌꯦꯡꯇꯗꯤ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯛꯂꯤꯕ ꯑꯁꯦ ꯐꯅꯗꯤ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯂꯣ ꯍꯥꯏꯕ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯕ ꯃꯥꯜꯂꯤ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯏꯁꯤꯁꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯏꯆꯥꯅꯨꯄꯤ ꯑꯗꯣ ꯃꯊꯟꯇ ꯀꯟꯅ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯗ ꯑꯩꯁꯨ ꯃꯤꯀꯞ ꯐꯠ ꯊꯣꯛꯂꯛꯑꯗꯨꯅ "ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯦ?" ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯒ ꯃꯈꯣꯟ ꯊꯣꯛꯍꯟꯗꯕꯤꯗ ꯇꯞꯅ ꯆꯠꯂꯒ ꯃꯥꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯇꯨꯃꯤꯟꯅ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯂꯥꯏꯗꯤ ꯑꯗꯣ ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯒꯨꯝꯅ ꯂꯦꯡ ꯈꯣꯠꯄ, ꯋꯥ ꯉꯥꯡꯕ ꯉꯝꯗꯨꯅ ꯑꯗꯨꯃꯛ ꯁꯥꯟꯅꯔꯝꯃꯤ꯫ ꯍꯥꯟꯅꯗꯤ ꯏꯆꯥꯅꯨꯄꯤꯁꯨ ꯃꯊꯟ ꯈꯛꯇꯅ ꯋꯥ ꯉꯥꯡꯉꯒ ꯁꯥꯟꯅꯕꯅꯤ, ꯑꯗꯨꯕꯨ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯑꯣꯏꯕꯅ ꯂꯥꯏꯗꯤ ꯑꯗꯨꯅ ꯋꯥ ꯉꯥꯡꯂꯒ ꯁꯥꯟꯅꯕ ꯑꯗꯨꯗ ꯃꯥꯗꯤ ꯃꯃꯥꯟꯅꯕꯤ ꯇꯤꯟꯅꯒꯅꯤ ꯍꯥꯏꯕꯒ ꯄꯨꯡꯀꯥꯎ ꯀꯥꯎꯕ ꯃꯈꯩ ꯂꯥꯏꯗꯤ ꯑꯗꯨꯗ ꯑꯗꯨꯝ ꯂꯨꯞꯇꯨꯅ ꯂꯩꯔꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯑꯩꯁꯨ ꯀꯤꯔꯗꯨꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯏꯆꯥ ꯑꯗꯨ ꯐꯥꯎꯕ ꯀꯧꯕ ꯉꯝꯗꯕ ꯃꯈꯩ ꯃꯈꯣꯟ ꯊꯣꯛꯍꯟꯗꯕꯤꯗ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯀꯥꯡꯈꯜ ꯑꯗꯨ ꯀꯟꯅ ꯌꯦꯞꯁꯟꯗꯨꯅ ꯑꯩꯅ ꯏꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨꯅ ꯂꯥꯏꯗꯤ ꯑꯗꯨ ꯄꯨꯔꯒ "ꯀꯔꯤ ꯍꯥꯏꯒꯦ ꯃꯃꯥ?" ꯑꯁꯨꯝꯅ ꯍꯪꯕ ꯂꯥꯛꯑꯝꯃꯤ꯫ ꯑꯩꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯥꯏꯗꯤ ꯑꯗꯨ ꯎꯕꯗ ꯏꯁꯥ ꯑꯁꯤ ꯀꯤꯈꯤꯕꯅ ꯂꯣꯏꯔꯗꯨꯅ "ꯂꯥꯏꯗꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯇꯨꯝꯐꯝꯗ ꯇꯨꯝꯍꯜꯂꯝꯂꯣ, ꯑꯗꯨꯒ ꯅꯪꯁꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯇꯨꯝꯂꯁꯤ ꯂꯥꯛꯑꯣ" ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯏꯆꯥ ꯑꯗꯨꯅ "ꯇꯜꯂꯤ ꯀꯩꯁꯨ, ꯑꯩ ꯇꯨꯝꯕ ꯇꯥꯔꯒꯗꯤ ꯂꯥꯏꯗꯤ ꯑꯁꯤꯒ ꯄꯨꯟꯅ ꯇꯨꯝꯃꯨꯔꯒꯦ, ꯅꯠꯇ꯭ꯔꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯇꯨꯝꯁꯦ ꯍꯥꯏꯔꯗꯤ ꯂꯥꯏꯗꯤ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯇꯨꯝꯖꯁꯅꯨ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯅ "ꯂꯥꯏꯗꯤ ꯑꯗꯨ ꯊꯝꯂꯨꯔꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯃꯛ ꯃꯈꯥ ताना ꯃꯕꯥꯅꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯗꯨꯅ "ꯐꯔꯦ ꯀꯥꯔꯛꯑꯣ ꯂꯥꯛꯑꯣ" ꯀꯥꯡꯈꯜ ꯃꯅꯨꯡꯗꯕꯨ ꯆꯪꯉꯗꯤ ꯑꯩꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯈꯜꯂꯗꯨꯅ ꯂꯥꯏꯗꯤ ꯑꯗꯨꯁꯨ ꯄꯨꯁꯜꯂꯒ ꯇꯨꯝꯍꯟꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯅꯥꯈꯣꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯗꯤ ꯂꯥꯏꯗꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯀꯤꯕꯅ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯂꯩꯔꯦ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯎꯏꯊꯔꯨꯔꯒ ꯃꯤꯀꯞ ꯊꯣꯛꯂꯛꯑꯒ ꯏꯆꯥꯔꯣꯝꯗ ꯃꯥꯏ ꯑꯁꯤ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯂꯥꯏꯗꯤ ꯑꯗꯨ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗ ꯑꯩꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ "ꯍꯣꯏꯃꯥ" ꯑꯁꯨꯝꯅ ꯂꯥꯎꯏ꯫ ꯑꯩꯒꯤ ꯅꯨꯄꯥꯅ "ꯍꯦ, ꯀꯩꯗꯧꯔꯒꯦꯅꯦꯍꯦ ꯑꯍꯤꯡ ꯑꯊꯦꯡꯕꯁꯤꯗ?" ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯑꯩꯅ "ꯑꯣ, ꯀꯩꯁꯨ ꯇꯧꯗꯦ, ꯃꯪꯗ ꯀꯩꯅꯣꯝꯃ ꯁꯨꯝ ꯎꯕꯗꯨꯗ ꯇꯥꯏꯕꯪ ꯐꯥꯎꯔ ꯃꯥꯜꯂꯦ" ꯈꯨꯝꯂꯗꯨꯅ ꯅꯣꯡꯉꯥꯟꯕ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯖꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯤꯀꯥꯟꯗ ꯑꯩꯅ ꯂꯥꯏꯗꯤ ꯑꯁꯤꯕꯨ ꯃꯩ ꯊꯥꯗꯣꯛꯀꯦ ꯍꯥꯏꯅ ꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯈꯟꯗꯨꯅ ꯂꯩꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯕ ꯃꯇꯨꯡ
Ichanupi ado school chakringayda aina magi laidigi mapon machay phiron amata chithadana lakfu makhong aduda mai thadokhi tawbatabu laidi ado mai hek thaba loibaga laidi ado mai thaba haubaga nong kanna chutharaktuna laidi ado chakpa loihaudrabra karino mamai tangkhai ama chaaga ataidi chakpa nanghaudraba male Ichanupina school halaklaba matamda ima aigi laidi karai leigrage mapon machaisu amata leiramde karaida leikrage asumna hanglai adudagi aisu asengba sing ado haidokladuna imana nangi laidi do ama fajana sarage ngarangi laidi do sananu ima yamna kijaye haiba matamda ichanupi ado yamna kappi aina khwaidagi nungsijaba laidi ne ima ai laidi atai pamte hujiki laidi do piyu piyu karaida mai thadokluge hanglai aina lapu makhongda thagibane amata leiramraroi ngasaina mai loin chakthoklamani haiduna yenghanba thagiba matamdadi laidi ado mamai tangkhai ama chaktuna puraga lagle hanadagi khara kiraga leibane laidi ado maina mamai tangkhai ama chakhiba adu ubada aidi kibana lore numidang wairam yograklaga horen amuk kari tawrakadage khanbada isa ase thakthakni e mapadasu aina asumna haire horendi akhoi punna tuminase ai mit yamna songe laidi adugi maramdadi haitabida isada ki haibado khangantabida aina mit chonge haijinaduna nu aigi ipuroiba adugasu numittumadi tuminnare mai tharaba numit adubudi laidi adu karisu tawdre isanupi adusu ahingdumadi adumak fajana karisu tawdana tumle adubu aina ngaglibadi nong ngalakpa matamda sumang maton aduda aina sagriba laidi aduga chap manana laidi ama taaduna leiramba aduni adu ubada aise punga ngagladuna adumak laidi duda yenglaga lei tanja aduda ichanupi su hagalaktuna aina yengliba ado masu yenglubadadi laidi ama taaduna leibado uraduna laidi adubu khunduna aigi inakta poraklaga mama ana asumna kaurai aisu khangboi kariboi ha kari haibano haiduna laidi aduda yenglakpa matamda aina khwaidagi ngaglibadi aina laidi adu sagiba matamda semkiba phi machet marang amata khenaba amata leidana laidi aduda sarakaga kanana thamlamlibano haibasi khalubada ai isaje gyan ama mangi isanupidi haraduna mama nangse yamna phaingo aigi laidi mammai cha ena mamana mai chaktaba laidi ama sabiri natra asumna harakpada ai ngaihaktugi oinadi ichanupi ado haraunabani haiduna hoi mane ado nangi mai chakpa laidi dudi langthokrase haibada ichanupi ajusu yaraduna lafu makhong aduda phumjenki lafu makhong aduda phumjinjabagi wani ahingi matam oiraklaba matungda kari tawrakadobano khanbada aidi gyan ama mamlibani aikhoisu chak chaba loiraduna tumba changlagle ahing nongjai haibadu oirakle ngasai sumangda leigriba laidi adudi aina themduna ichada laidi asimadi magi tumhamda tumhalu chalo haiduna aikhoi ahum punna tuminare laidi adu ka amada mathanta tumhanduna thamlambani adubu ahing aduda saksanglomda kanagumba amana thabak tawbagi mawongda shotback lawbagi makhol tarakpa aduda aisu nahan makhaidi tawdaraga ngasi tawraglibase kari oiraba jano khanduna hagolaga yengba kumge haina khanba matamda isada kiba khara faurakpadagi ngaiha amuk leithare saksanglomdagi taragliba makhol ado karino haina yengena kumge tawringai matam asida lap adugi mangalda mi amagi sawong sadada mami taduna falang aduda leibado ura ami mami ado lengbagumna su tawri aikhoiromda asum sum naksalami adudagi aisu kanano huranba changliba oira jala khanduna aduma tumsinaba saduna mitna amakatang pangduna yengaga lei adubu matam adudadi ngasai sumangda taduna leiramliba laidi macha adu tamna lakpa adu ubadagi ai isaje humang anapi ka khiduna tuminariba nupa adu fawba kauba ngamlamdana adumak tumina leiri makhata na kari tawrakpano yenge khalladuna adumak tumsinaba saduna minna makatang panglaga adumak leiri ngaihak leiraba matungdadi aise kibana hemankhiduna tummo haiba sungya yaramdabani adubu karino karaidagino khanghaudana isa ase yamna kanna tumninglakpadagi isa ase tumthagiba fawba khangjaramdre
ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤ ꯑꯁꯤꯁꯨ ꯉꯁꯥꯏ ꯂꯥꯏꯗꯤ ꯑꯗꯨꯅ ꯇꯨꯝꯈ꯭ꯔꯤꯕ ꯀꯥ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯍꯥꯏꯔꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯅꯨꯄꯥꯅꯁꯨ "ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯐꯤꯅ ꯁꯥꯕ ꯂꯥꯏꯗꯤꯅꯕꯨ ꯊꯋꯥꯏ ꯄꯥꯜꯂꯒ ꯆꯠꯂꯦ ꯍꯥꯏ, ꯃꯤꯉꯣꯟꯗꯒ ꯍꯥꯏꯔꯨꯅꯨ, ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯕꯤꯔꯛꯀꯅꯤꯀꯣ", ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯔꯛꯏ꯫ ꯋꯥ ꯑꯣꯏꯅ ꯍꯥꯏꯕꯗꯗꯤ ꯀꯤꯗꯕꯒꯤ ꯋꯥꯅꯤ, ꯑꯗꯨꯕꯨ ꯏꯁꯥꯃꯛꯅ ꯊꯦꯡꯅꯕ ꯑꯣꯏꯕꯅꯤನ ꯑꯩꯗꯤ ꯑꯗꯨꯃꯛ ꯀꯤꯔꯤ꯫ ꯏꯆꯥꯅꯨꯄꯤ ꯑꯗꯨꯗꯁꯨ ꯂꯥꯏꯗꯤ ꯑꯁꯤ ꯂꯪꯊꯣꯛꯈ꯭ꯔꯁꯦ ꯍꯥꯏꯔꯨꯔꯕꯗꯤ ꯍꯟꯗꯛꯇꯤ ꯊꯦꯝꯕ ꯀꯧꯕ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯥ ꯈꯪꯍꯟꯗꯕꯤꯗ ꯍꯥꯟꯅꯒꯨꯝꯅ ꯍꯟꯗꯛꯇꯤ ꯃꯩꯗꯨ ꯄꯨꯜꯂꯞ ꯊꯥꯗꯣꯛꯑꯒꯦ ꯈꯟꯗꯨꯅ ꯑꯩꯁꯨ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯅ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯤ ꯑꯃ ꯂꯩꯕꯒꯨꯝꯅ ꯍꯦꯛ ꯇꯧꯕ ꯃꯑꯣꯡ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯀꯤꯔꯗꯨꯅ ꯉꯁꯤꯗꯤ ꯂꯥꯏꯗꯤ ꯑꯁꯦ ꯃꯄꯥꯟꯗ ꯏꯆꯥꯅꯨꯄꯤ ꯇꯨꯝꯈ꯭ꯔꯕ ꯀꯥꯟꯗ ꯂꯪꯊꯣꯛꯂꯒ ꯑꯝꯇ ꯌꯦꯡꯉꯒꯦ, ꯀꯔꯤ ꯇꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒꯦ ꯈꯜꯂꯗꯨꯅ ꯏꯆꯥꯅꯨꯄꯤ ꯇꯨꯝꯕ ꯉꯥꯏꯔꯒ ꯂꯥꯏꯗꯤ ꯑꯗꯨ ꯃꯄꯥꯟꯗ ꯂꯪꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯂꯥꯏꯗꯤ ꯑꯗꯨ ꯃꯄꯥꯟꯗ ꯂꯪꯊꯣꯛꯈ꯭ꯔꯕꯅꯤꯅ ꯏꯃꯨꯡꯗ ꯅꯍꯥꯟꯈꯩ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯉꯁꯤꯗꯤ ꯇꯧꯔꯔꯣꯏ ꯈꯟꯗꯨꯅ ꯋꯥꯈꯜ ꯑꯁꯦ ꯈꯔꯗꯤ ꯅꯦ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯇꯨꯝꯕ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯐꯃꯨꯡ ꯌꯧꯗ꯭ꯔꯤꯉꯩꯗ ꯊꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯣꯡ ꯊꯤꯜꯂꯛꯄꯒꯨꯝꯅ ꯀꯣꯛ ꯀꯣꯛ ꯍꯥꯏꯅ ꯊꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯚꯥꯞ ꯇꯧꯔꯨꯗꯅ ꯀꯅꯥꯅꯣ ꯑꯊꯦꯡꯕ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ? ꯑꯩꯅ ꯍꯧꯖꯤꯛ ꯈꯛꯇ ꯆꯪꯂꯛꯏꯕꯅꯤ, ꯀꯅꯥꯁꯨ ꯂꯥꯛꯄ ꯎꯍꯧꯗꯦꯗ ꯊꯣꯡꯒꯥꯟꯗ ꯈꯜꯂꯗꯨꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯀꯦ ꯇꯧꯕ ꯃꯇꯝꯗꯗꯤ ꯋꯥꯈꯜ ꯑꯃꯨꯛ ꯂꯥꯛꯑꯗꯨꯅ ꯑꯁꯤꯗꯤ ꯀꯩꯅꯣꯝꯅꯤꯅꯦ ꯈꯜꯂꯗꯨꯅ ꯑꯩꯁꯨ ꯊꯪꯃꯩ ꯂꯦꯝꯇꯣꯟ ꯑꯗꯨꯁꯨ ꯈꯜꯂꯒ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯗꯣꯝꯗ ꯊꯜꯂꯝꯃꯤ꯫ ꯊꯪꯃꯩ ꯑꯗꯣ ꯊꯜꯂꯝꯕꯗꯒꯤꯗꯤ ꯊꯣꯡꯗ ꯊꯤꯜꯂꯛꯑꯝꯕ ꯃꯈꯣꯜ ꯑꯗꯨ ꯊꯤꯜꯂꯛꯈꯤꯗ꯭ꯔꯦ, ꯇꯧꯕꯇꯕꯨ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗ ꯑꯣꯏꯅ ꯑꯃꯨꯛ ꯊꯤꯜꯂꯛꯏ꯫ ꯑꯩꯁꯨ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯏꯊꯟꯇ ꯑꯗꯨꯝ ꯀꯤꯔꯒ ꯂꯩꯕ ꯑꯗꯨ ꯀꯤꯕ ꯍꯦꯟꯃꯜꯂꯛꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯧꯗꯣꯛꯇꯨꯅ ꯊꯣꯡꯅꯥꯎꯗ ꯊꯤꯜꯂꯛꯂꯤꯕ ꯃꯈꯣꯜ ꯑꯁꯤ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯃꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯇꯥꯏ ꯍꯥꯏꯔꯛꯇꯦ꯫ ꯑꯩꯁꯨ ꯃꯈꯣꯏ ꯇꯥꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯈꯛꯇ ꯇꯥꯍꯟꯕ ꯑꯗꯨꯗꯗꯤ ꯀꯤꯔꯗꯨꯅ ꯀꯥ ꯑꯗꯨꯗ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯗꯣ ꯋꯥ ꯃꯩꯈꯨ ꯋꯥ ꯀꯥꯕ ꯃꯈꯩ ꯊꯥꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯗꯣ ꯊꯥꯗꯣꯛꯈꯤꯕ ꯃꯇꯝꯗꯒꯤꯗꯤ ꯊꯣꯡꯅꯥꯎꯗ ꯊꯤꯜꯂꯛꯑꯝꯕ ꯃꯈꯣꯜ ꯑꯗꯨꯁꯨ ꯊꯤꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯁꯨ ꯃꯈꯣꯜ ꯑꯗꯨ ꯊꯤꯜꯂꯛꯇ꯭ꯔꯕꯅꯤꯅ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯤꯡ ꯅꯣꯡꯖꯥꯏ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯀꯟꯅ ꯀꯞꯈꯠꯂꯛꯏ꯫ ꯑꯗꯨꯗ ꯑꯩꯅ ꯍꯧꯗꯣꯛꯂꯒ ꯍꯪꯕ ꯃꯇꯝꯗ "ꯏꯃꯥ, ꯑꯩꯒꯤ ꯂꯥꯏꯗꯤꯗꯣ ꯃꯄꯥꯟꯗ ꯂꯩꯔꯦ, ꯃꯥꯅ ꯑꯩꯕు ꯊꯣꯛꯂꯣ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯔꯒ ꯂꯩꯔꯦ꯫ ꯏꯃꯥ, ꯑꯩꯒꯤ ꯂꯥꯏꯗꯤꯗꯣ ꯃꯄꯥꯟꯗ ꯂꯩꯔꯦ", ꯑꯁꯨꯝꯅ ꯃꯃꯤꯠꯇꯤ ꯄꯥꯡꯗꯕꯤꯗ ꯀꯞꯅ ꯆꯣꯏꯔꯣꯟ ꯑꯣꯏꯅ ꯂꯣꯜꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯁꯥ ꯑꯗꯨ ꯀꯟꯅ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯒ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯦ꯫ "ꯅꯪꯒꯤ ꯂꯥꯏꯗꯤꯗꯣ ꯃꯄꯥꯟꯗ ꯂꯪꯊꯣꯛꯇꯦ, ꯏꯃꯨꯡꯗ ꯂꯩꯍꯧꯏ, ꯀꯩꯁꯨ ꯇꯧꯗꯦ, ꯇꯨꯝꯃꯣ, ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯥ, ꯚꯥꯞ ꯇꯥꯔꯕ꯭ꯔꯥ" ꯍꯥꯏꯅ ꯃꯁꯥꯗꯨ ꯅꯣꯝꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯨꯝꯍꯟꯈꯤ꯫ ꯏꯆꯥꯅꯨꯄꯤ ꯑꯗꯣ ꯀꯔꯤꯁꯨ ꯇꯧꯗꯅ ꯇꯨꯝꯊꯈꯤꯕ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯐꯔꯕꯣꯏ ꯅꯤꯡꯗꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯗꯤ ꯑꯗꯨꯅ ꯁꯨꯝꯗꯨꯅ ꯇꯨꯝꯍꯟꯕ ꯑꯣꯏꯔꯝꯂꯦ꯫ ꯑꯩꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯏꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯍꯧꯗꯣꯛꯇꯨꯅ ꯃꯄꯥꯟꯗ ꯀꯧꯊꯣꯛꯂꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯂꯐꯨ ꯃꯈꯣꯟ ꯇꯥꯅ ꯄꯨꯗꯨꯅ ꯂꯥꯏꯗꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯑꯗꯨꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯒ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨ ꯐꯃꯨꯡꯗ ꯂꯩꯔꯝꯗꯕ ꯑꯗꯨ ꯎꯕꯗ ꯑꯩꯁꯨ ꯄꯥꯈꯠꯇꯨꯅ ꯄꯔꯞ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯎꯔꯦ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯏꯆꯥꯅꯨꯄꯤ ꯑꯗꯨ ꯉꯥꯊꯗꯨꯅ ꯏꯁꯤ ꯁꯤꯕ ꯃꯈꯩ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯣ ꯑꯩꯁꯨ "ꯃꯈꯣꯏ ꯇꯥꯃꯣ" ꯍꯥꯏꯅ ꯀꯟꯅ ꯑꯃꯨꯛꯇꯪ ꯀꯧꯔꯝꯂꯒ ꯂꯐꯨ ꯃꯈꯣꯡ ꯑꯗꯣꯝꯗ ꯀꯟꯅ ꯆꯦꯟꯁꯤꯟꯗꯨꯅ ꯏꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯍꯧꯗꯣꯛꯏ꯫ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤ ꯑꯗꯨꯕꯨꯗꯤ ꯁꯣꯔ ꯐꯥꯎꯗꯤ ꯍꯣꯜꯂꯝꯃꯤ꯫ ꯏꯆꯥꯅꯨꯄꯤ ꯑꯗꯨ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯄꯗ ꯒ꯭ꯌꯥꯟꯗꯤ ꯇꯥꯔꯝꯗ꯭ꯔꯦ, ꯑꯗꯨꯕꯨ ꯁꯣꯔ ꯐꯥꯎꯕꯗꯤ ꯍꯣꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯆꯦꯟꯊꯣꯔꯛꯂꯗꯨꯅ "ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯗꯨꯅ ꯏꯆꯥꯅꯨꯄꯤ ꯑꯗꯨ ꯏꯃꯨꯡꯗ ꯄꯨꯁꯜꯂꯛꯏ꯫ ꯐꯅ ꯀꯨꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯍꯟꯕ ꯃꯇꯝꯗ "ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏꯃꯤ ꯑꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯦ, ꯃꯗꯨꯅꯅꯦ ꯑꯍꯤꯡ ꯅꯣꯡꯖꯥꯏꯗ ꯑꯃꯨꯛ ꯆꯣꯏꯔꯣꯜ ꯂꯣꯟꯕ, ꯃꯄꯥꯟꯗ ꯊꯣꯡ ꯍꯥꯡꯇꯣꯛꯑꯒ ꯃꯊꯟꯇ ꯊꯣꯛꯂꯤꯕꯁꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ" ꯍꯥꯏꯔꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯅ "ꯐꯔꯦ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤꯁꯦ ꯑꯩ ꯈꯪꯂꯦ, ꯑꯗꯨꯅ ꯂꯥꯏꯗꯤ 3 ꯁꯥꯔꯝꯃꯣ, ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯔꯤꯕ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯑꯁꯤꯗ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏꯗ", ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ
ꯑꯣꯖꯥ ꯃꯥꯏꯕꯅ ꯆꯕꯥꯟ ꯊꯥꯗꯣꯛꯅꯕ ꯍꯥꯏꯗꯨꯅ ꯊꯥꯔꯝꯂꯤꯕ ꯃꯇꯝ ꯑꯗꯣ ꯌꯧꯕ ꯉꯥꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯍꯤꯡ ꯅꯣꯡꯖꯥꯏꯗ ꯏꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡ ꯑꯁꯦ ꯑꯃꯨꯛ ꯀꯟꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯀꯤꯔꯗꯨꯅ "ꯀꯅꯥꯅꯣ ꯑꯍꯤꯡ ꯑꯁꯤꯗ ꯀꯧꯔꯤꯁꯤꯕꯨ? ꯅꯨꯃꯤꯗꯥꯡꯗꯕꯨ ꯁꯥꯟꯅꯕ ꯍꯧꯅꯕ꯭ꯔꯣ?" ꯑꯩꯈꯣꯏꯁꯨ ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯥꯏꯕꯤꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯀꯧꯔꯛꯂꯕꯗꯤ ꯐꯖꯅ ꯑꯃꯠꯇ ꯍꯥꯏꯒꯅꯨ, ꯊꯤꯅ ꯉꯥꯡꯂꯒ ꯇꯥꯟꯈꯣ, ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯗꯨꯃꯛ ꯍꯟꯖꯤꯟꯅ ꯀꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯁꯨ ꯈꯪꯂꯗꯨꯅ ꯀꯧꯔꯛꯂꯤꯕ ꯃꯤ ꯑꯗꯨꯗ ꯊꯤꯅ ꯆꯩꯗꯨꯅ ꯇꯥꯟꯈꯤ꯫ "ꯅꯃꯥ ꯅꯄꯥꯅ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ, ꯅꯃꯥ ꯅꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣ, ꯑꯁꯨꯝꯅ ꯍꯥꯏꯌꯣ" ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯕ ꯑꯗꯨ ꯍꯥꯏꯗꯨꯅ ꯆꯩꯗꯨꯅ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯊꯤꯅ ꯆꯩꯗꯨꯅ ꯇꯥꯟꯈꯤꯔꯝꯃꯤ꯫ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨꯅ ꯀꯧꯔꯛꯄꯒ ꯏꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯃꯁꯥ ꯑꯗꯨ ꯊꯦꯛꯇꯣꯔꯛꯇꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯍꯦꯛ ꯀꯧꯔꯛꯄꯒ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯏꯆꯥꯅꯨꯄꯤ ꯑꯗꯨ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯃꯁꯥ ꯑꯗꯨ ꯀꯔꯤ ꯇꯧꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯊꯔꯣ ꯑꯣꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯑꯩꯈꯣꯏꯁꯨ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯣꯛꯊꯣꯛꯇꯨꯅ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯆꯩꯕ ꯌꯥꯕ ꯆꯩꯔꯒ ꯇꯥꯟꯈꯤꯕꯗꯗꯤ ꯑꯃꯨꯛꯁꯨ ꯍꯦꯛꯇ ꯐꯔꯛꯏ꯫ ꯑꯁꯨꯝꯅ ꯑꯣꯖꯥ ꯃꯥꯏꯕꯅ ꯊꯥꯔꯝꯂꯤꯕ ꯄꯨꯡꯐꯝ ꯑꯗꯨꯁꯨ ꯌꯧꯔꯛꯂꯦ꯫ ꯁꯥꯔꯤꯕ ꯂꯥꯏꯗꯤ 8ꯃꯛ ꯑꯗꯨ ꯏꯆꯥꯒꯤ ꯇꯝꯄꯥꯛꯇ 8ꯃꯛ ꯊꯝꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕꯅ ꯂꯩꯔꯣꯟ ꯇꯤꯔꯣꯟ ꯈꯔ ꯁꯣꯟꯗꯨꯅ ꯖꯥꯡꯀꯣꯛꯇ ꯍꯥꯞꯂꯒ ꯆꯕꯥꯟ ꯊꯥꯗꯣꯛꯄ ꯄꯨꯊꯣꯛꯈ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯏꯆꯥꯅꯨꯄꯤ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯆꯤꯡꯂꯒ ꯄꯨꯒꯗꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠ ꯃꯁꯥ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯆꯞ ꯇꯤꯡꯕ ꯃꯈꯩ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯏ꯫ ꯃꯄꯥꯒ ꯑꯩꯒꯅ ꯐꯥꯏ꯫ ꯑꯣꯖꯥ ꯃꯥꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯍꯦꯛ ꯆꯪꯉꯛꯇ꯭ꯔꯤꯕ ꯃꯈꯩꯗꯤ ꯑꯉꯥꯡ ꯑꯗꯣ ꯊꯥꯗꯣꯔꯛꯀꯅꯨ, ꯀꯟꯅ ꯑꯗꯨꯃꯛ ꯐꯥꯗꯨꯅ ꯊꯜꯂꯝꯃꯨ" ꯍꯥꯏꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯐꯥꯗꯨꯅ ꯂꯩ꯫ ꯑꯣꯖా ꯃꯥꯏꯕ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯏꯆꯥꯅꯨꯄꯤ ꯑꯗꯣ ꯃꯊꯟꯇ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯄ꯭ꯔꯗ꯭ꯔꯥꯛ ꯍꯥꯏꯅ ꯇꯥꯔꯗꯨꯅ ꯏꯁꯤꯁꯤꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯁꯨ ꯆꯪꯂꯛꯂꯗꯨꯅ "ꯐꯔꯅꯤ, ꯀꯩꯁꯨ ꯇꯧꯔꯔꯣꯏ, ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯆꯥꯛꯊꯥꯛ ꯄꯤꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ" ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯃꯟꯇ꯭ꯔ ꯈꯔ ꯆꯦ ꯃꯆꯦꯠ ꯑꯃꯗ ꯏꯗꯨꯅ ꯄꯤꯔꯝꯂꯒ ꯃꯥꯅ ꯁꯤꯒꯗꯕ ꯖꯟꯇ꯭ꯔ ꯑꯗꯨꯗ ꯑꯁꯤꯒꯤ ꯆꯦ ꯃꯆꯦꯠ ꯑꯁꯤꯕꯨꯁꯨ ꯍꯥꯞꯄꯤꯌꯨ ꯍꯥꯏꯗꯨꯅ ꯖꯟꯇ꯭ꯔ ꯁꯦꯝꯂꯒ ꯍꯥꯞꯈꯤꯕ ꯃꯇꯝꯗꯒꯤꯗꯤ ꯏꯆꯥꯅꯨꯄꯤ ꯑꯗꯣ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯒꯤ ꯑꯉꯝꯕ ꯈꯔ ꯀꯠꯇꯨꯅ ꯏꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯍꯧꯕꯒꯤꯗꯃꯛꯇ ꯑꯉꯝꯕ ꯈꯔ ꯀꯠꯆꯗꯨꯅ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯏꯆꯥ ꯑꯗꯨꯕꯨ ꯃꯄꯨꯟꯁꯤ ꯀꯟꯕ ꯉꯝꯍꯧꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯕꯗꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯣ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯂꯥꯏꯗꯤ ꯁꯥꯟꯅꯕꯗꯣ ꯇꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯣ ꯂꯥꯏꯗꯤ ꯎꯕ ꯌꯥꯈꯤꯗ꯭ꯔꯦ, ꯂꯥꯏꯗꯤ ꯑꯃꯨꯛ ꯍꯟꯅ ꯁꯥꯟꯅꯒꯦ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯗꯤꯁꯤꯡ ꯑꯗꯨꯒꯤ ꯃꯄꯣꯠ ꯃꯆꯩ ꯑꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯩ ꯂꯣꯏꯅ ꯊꯥꯗꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯈꯤꯕꯗꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯔꯤꯁꯨ ꯇꯧꯗꯅ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯗꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯔꯤ꯫